इलेक्शन लापसिदा मसा मसागी असोइबा खुमनबा मसा मसागी पार्टी सिगी असोइबा खुमनबा तौबसे तौबिगनु बीजेपी ना अदुकी मतिक सोइगिबा मयाम से अखोइ लोइमा खंगबा गातनी अखोइगी वारिबा प्रजा मयाम ना वारिबा से सोल्यूशन पुरप ngमदबदि नत्रो सी मयाम से मयाम प्रजा लोइ खंगबा गातनी कांग्रेस ना सु क्याम ममांग ममांग दगी सोइरमगी हाबसे लोइना खंगबा गातनी अदु मसागी असोइबा खुमनबगी दमकता मीबु चिंगधनबा होनबा मीबु थमाइनबा होनबा मीबु नमधनबा होनबा से तौबिगनु अदु सरपदि इसादो सोइग्रे हे आई सीमा सोइग्रे हे आई सीमा तौग्रे हे आई मतंगदा ओंथोकनबा होनजगे हारगा दुबाइना याम लिंगना नुपा थोकना सेंदोगा भोट खोमबियु नत्तबिदा अमना अमा हाइजनरगा अमागा संदोकनरगा आरानबा प्रोपेगेंडा तौनरगा तौनबसे सी तौदनबा होनबियु हाइदना मयामदा हाइजरी थबक तौबा ngमोइदबा थबक पाइखतबा ngमोइदबा ओइतारगदि आई भोट लेप्त्रसु याई भोट तौद्रसु याई थबक तौजगेने चंजबनी सोल्यूशन पुरकपा ngमनबा होनजगेने चंजबनी नसाना पामजबदि करिनो नसा माइ पा मतुंगदा रिलीफ कैंप लेरिबा मयामसे मिनिस्ट्री ऑफ होम अफेयर्स से चे लाखरे मखोइ सिक्योरिटी खानदा हंजनबा से गवर्नमेंट का तौरकान होनखरेना सेंटर सुमाय प्रेशर लाखरे हैना दुमाइना थबक ओइन ओथोको पामजे नत्तबिदा महेश्वर फजन लाउखरे हे हाइनबगी दमकता भोट लेप तोय ओइतारगदि भोट तौदो ओइतारगदि हुसि भोट के तोय तौदोइनो नसा थुना हापियु असि आरपीआई सि मसागी मरोम दुम लेपसेबा पार्टी नि महाराष्ट्र दंदा अंडरस्टैंडिंग लेबगी एनडीए दा सपोर्ट तौनबगी वानी आरपीआई का बीजेपी का मरी लेने कांग्रेस का मरी लेने ओनली महाराष्ट्र की थ्रू द एनडीए द सरकार सारी सपोर्ट तौबई वानी कांग्रेस लापद कांग्रेस पारी कांग्रेस का सपोर्ट तौनरगा लेरमीबा पार्टी नि बीजेपी की दगी हेन कुइरबा पार्टी नि आरपीआई हाइबसे बाबा साहब भीमराव अंबेडकर की पार्टी नि अदुना ngasibo कोइना तौरिबा थबक आइगी इरमदम सिगी इरै चासिगी थबक तौबदि येपिरक्ते मतेंग पांगई को हाइबे दमकता सिद लेपचबई वानी सोल्यूशन पुरक्सेना हंदकी इलेक्शन से तौबगी वानी सोल्यूशन पुरप ngमोइदबा चिंतंग लाउबा पार्लियामेंट तंग लाउबगी ओइतारगदि कैदोबगी इलेक्शन से तौदोरिबनो करी दोबगी इलेक्शन से पांथोकतोरिबनो ngasi नोम पानबा सजीबु चराउबना लापसिदा मणिपुर खुंदारिबा पुनमुकु प्रजा पुनमुकु महेश्वरना येपे पाउजल पिजरी ngasi aina phungdokningbadi tasena tha 13 sahi phajalaktroba manipur gi irang si huji loiba natri yamna wari mipum praja khunimak loi mawanari ba ngatani yamna phibam chadana leiri base relief camp ta leiri basing se mayum da hanjandri leijing loya da leiri base sapana ba phibam da leiri ba ngatani adubu election sina maikai amarom da puhanna ba honari napak tanaba mongda ngasi bo taseng haijage lairiba paliba sarkar taseng naragadi double engine sarkar oriba central da pariba pulap punjan minere hare kanda ngasi bo problem se solve to banga maktra bane jahi phajaloktroba ji haitare article 355 chatna de bo haiba ngamdaba sarkar oira bani haitare yamna nungai taba aduna hosi bo solve to banga maktab sida aigi hai saita gi su ngamjaba ai thong thingjai ngamna bhona jai haibidi kari ginu haiba matamda akoina haidragadi akoi wari se akoina tamdragadi kanana tamdoino center da akoina unadoriba bibak lariba mido akoina bjp ne unagadam nate lariba bibak to da pariba minister sing do akoina chatlaga unagadam ni kaidabai unaroidoino makoi mapi mapani na lariba natro adu taragadi lariba opposition kem thi da bida unagadam ni aduna lariba bjp gi lariba miyoi sing kharasu haiba yawe rpic bjp gi alliance oibagi unahalapani kaina sandokpa bjp na duman wangang basu thengnajare tasena haragadi akoina ketoboi ngangdoino RPI esi marom dom lecture party ni aduda BJP masagi party gi leriba MLA minister leriba mayam adat leriba MP mayam sin ngangdi namba taragadi akoina changam drasu yai akoi di karimta power pipe na chade aduda akoi gi leriba bibak to BJP gi leriba mi singduna MP singduna fajana changbiramba thong thinbiramba mokoi ga tayap tawraga leiminari bangatani minister singdo makoi ga thong thinbiramba taragadi ngasi akoi na adam koi no wari si wa solution porapa ngamoidra mayam no si pami si kaino launaba hunaba khonaba do natte solution porapa do ne tawriba system solution porapa ngamdraga election lakpasida hunanaba tawriba masagi mathudang tawge di haidraga tawrongge di haidraga tawbang ngamdaba duda hunadana leiriba adagi opposition oiba leiriba mayam sisu masagi kaidoraga thatra matoi si se layonda bidas ai isa gi or si uthok na bhona jage ko na tawge di haidraga simyam se hunadan leiriba mayam se election sin lakpasida maikai amaron da onar tawri se si tasena candidate amoina natabita maheshwar oina ngasi akoi reicha amoina yang nuai jade aduna tasena aina yaujariba aidi hek haurakpadagi RPI haibise rastiti hek khongdarakpadagi ai RPI sida yaujara lakpani hangoi dawna koi chongaga subidha ama phangdabai damakta tawjaba misak natte isagi principal ethics yauna aigi isagi party RPI sida tum yaujaraga lakpani sida asi RPI si masagi marom dum lepchaba party ni Maharashtra dangda understanding leibagi NDA da support tawnabagi wani
RPI ka BJP ka si mari lenate Congress ka su mari lenate only Maharashtra ki through the NDA da sarkar sari badu ka support bai wani Congress lak pada matam da su Congress na pari mai matam da su Congress ka dum support taunaraga lerami ba party ni BJP gi dagi hena kuira ba party ni RPI hai bese Baba Sabim Rao Ambedkar ki party ni aduna ngasi bo koina tawriba thabak ai iramdam sigi irei cha sigi thabak tawbari yepirakte mateng panga iko haibe damakta sida lepchabai wani solution poroksena handaki election se tawbagi wani solution porok ngamoidaba cindang lauba parliament tang laubagi oitaragadi kaidobagi election se tawdoribano kari dobagi election se pangthoktoribano election lakpasida masa masagi aswoiba khumnaba masa masagi party sigi aswoiba khumnaba tawbase tawbiganu BJP na aduki matik shoi giba mayam se akoi loima khangaba ngatani aina haizari se article 355 chana de haibase sibo da takpa ngamdaba miyam praja takpa ngamdaba party oirabane ngasi koi gi wari ba praja miyam na wari ba se solution porapa ngamdaba de natro si miyam si miyam praja loi khangaba ngatani adagi opposition leriba miyam se su congress su kyam mamang dagi shweram gi haibase loina khangaba ngatani adu masagi aswoiba khumnaba gi damakta mibu chingdana bhonaba mibu thamai na bhonaba mibu namthana bhonaba se tobiganu adu sorpodi isado soigre he ai sima soigre he ai sima togre he ai mathanda onthokna bhona jage haraga dubaina yam lingna nupa thokna sengdoga bot kombiu natabida amana ama haijanaraga ama ga sandoknaraga aranba propaganda tawnaba se si tawdana bhona biu haiduna mayam da haijari aduna mayam praja punamakta nasana nanauna khurumjari haijari nasa se lanbung mayai da lepaga leijari tasena panthung phamdi watli panthung do yora kanda thabak dawjage na changjagi bani tasena thabak tawbanga moidaba thabak paikhatpa nga moidaba oitaragadi ai vote lep drasui ai vote tawdrasui ai thabak tawjage na changjabani solution purak pangam na bhona jage na changjabani nasana pamjabadi karino nasa mai pa matungda maheshwana phajana laukre he maheshwana phajana ngangkhre he tawboduna te nasana pamjari sidi maheshwana pamjari sidi kaino maheshwana power pare kanda relief camp ta leriba mayam se ministry of home affairs se gi che lakhre makoi security de kanda hanjana ba government ka tawrakan hotna na center de smai pressure lakre haina dumaina thabak wen otho pamjai natabida maheshwara bhajan laukre he hai na bagi damakta vote lep toy oitaragadi vote tawdo oitaragadi husi vote ke tobai tawdoina aduna nasa mayai de lecture manung changna tangjalaga thitlaga okhaizarake ajuda sida lebiri praja myamna mateng pangbiu thongna hapiu sida aranba pracha tonari bu hunariba myam se si myam se su topiu haiduna ai leiba rastiti tawriba myam da su aina konjari kagino haibadi myam se loi wanarabane dumaina tawdabida soigre habiu na myam da haizari thank you